Hausi ahanbada maruoiba paw Manipur ngasi coordinating committee korkom na kauba total shutdown na maram oiduna mahusagi punsida chauna apan da pikre Amadi Bangladesh da Quran mangthoi haiba wahouda hingsa thoktuna mioi mari sikre mandir kaya amang ata thokhankhre Miyamna government na piba COVID-19 gi SOP sing ninthi na ngang na chatuna chathokpa matamda mask upiba sanitizer siznaba khud sa seng na toina hambiba amasung foot taruk ki distance ngak na chatpa haiba chana kanglon sing asi tunginduna COVID-19 dagi ngakthok minasi loina na chahi 19 gi mathakta leiba mioi sing na COVID-19 vaccine soidana kapthokpiu hojik pau sandong pizari Manipur ngasi coordinating committee korkom na kauba total shutdown na maram oiduna mahusagi punsida chauna apan ba pikre dukan kaithel hangna khidre petrol pump sing thonglon ki government amasung private ki establishment sing su thonglon ki pamdaba thodok thokpagi paudi leite civil police special police commando state amasung central paramilitary forces na pamdaba thodok thokhandanaba ngaksel gi thabak kangkhatkre Banasi ayuk angan badagi numidang wairam fawba chathagani haina korkom na cherol amada fongdokhibani Indian Union da Manipur yahon khibagi mayokta yaningdaba fongdoktuna lalhaulup asina October 15 asi National Black Day haina palan tawduna lakpani Total shutdown asida essential service to consiloi haina loop asina mamangda fongdokpa laikre Englising amaga chanipan marfutara mathoida British loilam lengaki makhada khudum chankiba Manipur asi adungai British na India thadok tringai da independence hanjinki matam maduda Manipur assembly gi masagi oiba chief minister amasung elected member sing lairami tungda Englising ama chamapan ni fumapan gi September kunmathoida Manipur gi Maharaja Buddha Chandrabu Shillong da house arrest tawraba matungda merger agreement sahi tawhanki Bangladesh ngasi Muslim singi chayolgi lai khuramba leibaga loinana Hindu singisu leibak sinba thungna Durga thadabagi thoram leiba chairakta ngarang Quran mangthoi haiba wahouda hingsa thokpadagi fibam adu laksinnaba masing yamnaba security forces deploy tawkhre Nanor digi turel mapanda leiba Durga Puja latfam amada Quran mangthokle haiba pau ama social media da khangnarakpadagi Kumila hariba mafam asida hingsa gi thodok thokre loinana Durga Puja pangthokliba Hindu gi mandir singda attack chatharaktuna amang ata thokhankhre Kumila ga lonaba Hazigan sub district ki manung chanba Chanpur hariba mafam asida hingsa thoraktuna yamdraba mioi mari sikre haina pawas na makatana fongdokli Bangladesh ki authority sing ne irang laksinnaba masing yamnaba paramilitary forcing district kayada thazinduna ngaksel gi thabak kangkhat hankre Bangladesh Prime Minister Sheikh Hasina na Kumila da Durga Puja pangthokfam sing amadi Hindu gi mandir sing da attack chathabada chenaba sing lemna tharoi haikre None District Police Department gi SP Ningshem Washung gi miding makhada KK Kabui Second OC Longmai Bazar Board Longmai Students Union amadi Longmai Bazar Youth Club na sinduna matam helaba chana thaknaba amadi atai potlam sing yengsin bagi drive ama chathakre drive adu da fagalaba expiry oraba pot sing adu Longmai Bazar da miyam gi mamang da mai thaduna manghanki Lamdamasi miyamna matam helaba expiry oraba mioi bagi hakchangda sokpayaba pot sing yonbiganu haina Longmai Bazar Board ki secretary Namthwangon Kamaina Paumi singi kuthangda appeal tawki None Bazar Board amasung none police colony na khoi kusam naraga khoi bazar sida expiry oiba pot sing yonduna khoi mi oibada yamna sokpa yaba aduma pot sai yonba dukandar singbu phagatlaga khoi mai thadokuna manghan naba khoi tawribani masi gumba kanuchi mutung manau do so dukandar sing
adigi bazaar sida leriba po yoliba khuding makna section view asigumba miyo bido soku yaba expiry pot singse amu hanna yonbidana ba mirai puthang gi me amda appeal tobune dukandar amaru ana dukandar singda appeal tobjabane asigumba amu hanna kana tobu tarade akoina adugumba dukan adugi mathakta akan ba action lowuni habise hongdok chapane Silin digital na leptan chatharakpa poster campaign gi saruk ama oina ngasisu Kanchipur gi Manipur University chatpagi lambi gi mapanda famba potfam fambi amadi achat awok tawba single loinana poster campaign pangthokre poster campaign asi Silin digital na COVID-19 ga mari leinana leptana chathaduna lakpani campaign aduda Silin digital gi FPO KSI James Singh ROA Shanti Sharma amadi executive member singsu saruk yaki matang asida atenba break kama lominasi Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdamsang Office, Changangai, Makhalekai. Contact number 8837483810. Taram nok chabagaloina na makhataba pau pizari. Azadi ka Amrit Mahotsav ki manung chana yumthong changduna ana laying bagi thabak chathagadawriba CM's Health for All survey ngasi Imphal East ki luwang samam amasung achan bigagi oina National Health Mission gi Director Dr. N Shamzai na haldokri. Community health workers ANM sinda koi training piwa haure training ki machine koi phase 9 to woni magi phase da koi East ne West ne Bhawan ne Bishenpur ne Kangbuki ne Mone ne koi visit to honi khunmari mari lokala ka koi honi village mari hokala aje koi yam thune expand to no woni to woni utilize ji to ba yam thuna thu matam da koi yam thuna koi training usit to ri haiba screening to ba haiba na training yaw bi ya do na koi base na koi community health officer na koi health and wellness center sin lai community health officer auxiliary nursing Delhi the chahi asi da kahena COVID-19 sandor khiba si tonganba coronavirus variant amagi matengna Hana infection tawkraba miyoi singda SARS-CoV-2 gi Delta variant na nauna nahanba ngamba asina maram oiri loinana masina variant asigi mayokta herd immunity gi thak yaubada awaba kaya thengnabagi fibam ama mayok na khibani haina malemgi scientist ki team amana hairi haukiba chahi gi March ta Delhi da COVID-19 ihan oina detect tawkiba matam adudagi Englishing ani kun gi June September amasung November da mathang leptana sandorakhi Chahi asigi April da fivam kahena lusilaki loinana March kuntra mathoidagi April tarataruk fawada nomagi case masing asi lising ani dagi lising kun fawba yauke Nagaland na ing lising ani kunithoigi South Asian Cross Country Championship yumbu oiduna pangthok lagani Championship asi mathang chahi January da pangthokani hairi Kha Asia gi lebak nipan gi khangatlaba maming leiba athletes singna saruk yagani Sana khonamagi thoram asida Afghanistan Bangladesh Bhutan India Nepal Pakistan Sri Lanka amasung the Maldives ki athletes singna saruk yagani Wafam asi Nagaland gi Chief Minister Nipyu Riona ngasi ayuk lokthokibani Mathang chahida pangthok kadaba under 23 AFC Asian Cup kidamak Indian Football Federation na national team gi qualifying campaign gi sanaroi kunnipan gi probable list lauthorokpada Manipur dagi taret yaukre list aduda Manipur dagi Morangthem Dhiraj Singh amasung Mohammad Nawaz na goalkeeper gi marakta yauri aduga Vikas Yumnam amasung Hormipam Riva anina defender oina
Jam Suresh Singh, Kiam Amarjit Singh, amasung Thaunauzam Jackson Singh na midfielder Singhi marakta yauri. Qualifier Singh adugi draw da Indiana Group E da Yumbu UAE, Oman, Kyrgyz Republic ka taminari. Match Singh adu UAE gi Fujairada leiba Fujairah Stadium da October 15 dagi 38 fawa sanagadabani. AFC Under 23 Asian Cup na Uzbekistan da pangthokadaba schedule tawri. Hauzik aroibada maruiba pau amukhana. Manipur ngasi coordinating committee Corcom na kawa total shutdown na maram oiduna hausagi kusida town apan bapikri. Amadi Bangladesh ki Quran mangthoi haiba wahauda hingsa thokuna miyoi mari sikre mandir kaya amanganta thokhankhre. Matang asda PONYTV gi nungthil gi Manipuri paw loizari pumna mampu amuka hanu khurumzari.